Kuki singna mukhoigi tongan ba diplomacy amadi hingsa yaitamgi evilgi songno loduna mukai tongan ba plan ama semaba matungda mukaina sarkar dang si mukaina taliba mukai tongan ma demand ase akoina kaidongai de yaba ngamoi hojik leiriba relief camp asidagi tholokuna koi sorok ta phawda koi ahin yarel koi yai habase leingak ta thamjari Haukiba numit kharni mamang de Imphal iske thongju kendra gi manungsan leiriba Akampat Ideals Girls College ta hangliba relief camp ta leiriba Moreh amari Churachandpur gi miyamda handak leingak ki Meitei degi tha sige taraga taruk ti yenthokiba Ayushman Bharat Pradhan Mantri Jan Arogya Yojana Pmjay gi health card singda lanna leifamna singba onthoktuna Kuki singi oina leifam sing hapsilakpagi thawong adubu yaningda bu phongduktuna ngasi Moreh degi lanjenarakliba miyoi kyana health card sing segaiduna mai thaduna mahankre Sinungthil Akampat Ideals Girls College ki relief camp ta leiriba Moreh gi miyamna masa gi health card sing puthoknarakuna get mamangna mai thaduna mahankhiba adura saru yakhiba Committee on Protection of Meitei Victims Moreh gi chairman Leisangthem Inausa Meitei na phongdokhibada May gi tarik 3 gi irang asina maram oiraga Meitei sing Moreh thadokuna lanjenarakibani Masida Meitei sing Moreh da amuk hana sanglaroi haibagi mawngda Kuki singna Meitei Leikai mangagi maming sing onthoklamba ase Meitei sing Moreh da lerambani haiba Khulgi sing muthatke haiba wakhalon sing asi yaba ngamlo masida leingakna thawung sing asi sinbiribara natragana Kuki sing gi asau asang sing ga manaraga makhoi gi gadget sing da pansin haunada ba honarabra haiba asini masida aranba tawriba official sing gi mathakta su FIR amal lokhatkani haiki masida Manipur leingakna Kuki sing na taliba tongan na demand sing asi yaba ngamloi maram asina leingakna Meitei sing ga Kuki sing ga long term da karamna leiminagadagi haiba su leingakna singadabani haiki ngasi ma aikoina mafam asida aikoina tawjariba nungaita phongdopagi thormasi aikoi hokiba tang ahumdagi hauduna thengang kya kerakta aikoi si mai thabidana aikoi tanbirakpani adubu aikoi lam thado me haidana no mai aikoi mafamduda changani haibagi asama aikoi de chawna lejabani adu ngasi aikoina phangjabada aikoi gi lehoriba yum kai sing Leikai sing punamak Kuki singna mukoi gi maming Onthoklakpagi tabada adugi damak pendabadagi ngasi gi thormasi aikoi pangthokjabani aikoi Moreh da Leikai manga lejabani Moreh Phunau Leikai Moreh Toire Luangba Moreh Hainumukung Leikai Moreh Bazar amadi Moreh Premnagar Leikai hariba Leikai manga asi Kuki singna Chikim Bang Molda Fai Hai sina chingba maming loina onthoktuna Moreh da Meitei lerami haibagi khungun bau butatke haidana torokpa asugumba Kuki singi plan ase khoi suya yabang amoi maramaduna Moreh lena sarkarna asugumba aikoi gi khungun bau butatke na torokpa makhoi gi plan ase sarkarna matam leiringai da thuna yengchan binam gi damakta thamjage winana sarkar da khoi thamjaning base Kuki singna makhoi gi tongan ba diplomacy amadi hingsa yaitamgi evilgi songno loduna mukai tongan ba plan ama semaba matungda mukaina sarkar dang si mukaina taliba mukai tongan ma demand ase akoina kaidongai de yaba ngamoi maramaduna Kuki singa se akoi gi leimai degi athuba matamda sarkarna tanthokhigadabani border lalaga cross tawreiba adugumlaba Kuki refugees sing ase akoi kaidongai de mukai gi lemiraba ngamoi maramaduna sarkarna asang ba miyeng ama yengbiraba matungda long term policy tawraga akoi Kuki singa kamaina leminagade ge habase sarkarna ngalingai da athuba matamda policy program sembiu haiduna ai miyamda wafam asi thamjage kiba matam khargi mamangda mase akoina haiduna labani haukiba matam khargi mamangda ration card da lalakpa aduga health card da lalakpa singse akoina sa print mistake la hana akoina khanjabani setching nadi adubu sidi print mistake ti oiramdre sarkar na sinbiribra natraga Kuki gi leiba tongan ba mukhogi asopsang singsang manaraga hariba akoigi Leikai miyam sing sigi maming ase moina mukhogi gadget te yahona ba mukhogi maming se panjalapne hena madumaina logjai aduna sarkar na si athubuda yengjen biba yam mathau tagani na khale natragadi aikoigi khungun se Moreh da lerami haibagi pawa mutat khiba yabagi film de changthale ba sidi akoi suya yabang moina aran ba toriba officer sing se akoi FIR amadi akoi tongna ba sem sadun lejari soidra ma ke FIR su tawjagani sigi mathakta sarkar na su sarkar gi tawam thokpa tawbiu haidna thamjagi miyam ADC da hen ba hapinga hojik matam nate en khale Manipur miyam ge ayaba yaudana sarkarna akai tanaramdana miyam tanaramdana karigumba amata Kuki gi hauji tawriba demand ase pibam thokte mase akoi yaba sungam gam heba thamjage miyam Nakalamorom the committee asige convener oiriba Thangjam Buda Meitei na haikibda pau sekhar da phongdokiba leingakna Kuki sing the autonomous district council da ahenba sakti piba haibu wafam asi keidung da aikhoina yaba ngamloi masigi sakti piba asi tongan ba administration ama piba ga sap manai haina lojei
मसिदा लैंगाकना ऑटोनोमस की शक्ति असि पीब तारबदी अकनब खोंजंगसिंग चंगसिलकने मरम असिना मोरे गी मियाम अमुक हना मोरे द खुंदा लेता हनन बहन अगदबनी अमदी मोरे द अहनब सिक्योरिटी फोर्सिंग थमगदबनी मदु नत्रबदी मोरे गी लांजनर लिबा मियाम सरोक्ता थोरक्तुना अहिंग यारेकनी हाइबु वाफमसिंग थमलखिबग लोइनना हौजिक सेम सारिबा टेम्पररी शेल्टर होम सिंग असिदा क्याम कुइना अखोइबु थमबिगदोरिबनो सारिबा होम असि सतुना येंगलुबा मतमदा मोंग मरिन तादबा अमा ओइना लेबा थेंगनै हाइबु वाफमसिंगसु थमखि मोरे लांजेनर लिबा मोरे प्रजा की मो छिंजरगा हाइजिनिंगी बसी हुजी हुजी कोई की मणिपुर की लेंगांगना लांजेनर लिबा सिंगी दमकता टेम्पररी शेल्टर होम अमा साबिरिबा से मसिदा कोई कयाम कुइना थम्बिगदोरिबनो अदुगा सारिबा मफम सु कोई चलगा येंजरे मसिजु यामना मोंग मरिन तादबा मदि ओय अदुबु अकोइना पामजरिबा मोरे प्रजाना पामजरिबसिदि हारिबा शेल्टर सुगुंबसिदा लैबा अमदि रिलीफ कैम्प दा मतम सांगना थम्बिबसि नते अकोइना पामजरिबदि मोरेदा याम थुना अथुबा मतमदा लेंगासिना सिनबीदुना अहेनबा फोर्स हाजनबीदुना अकोइबु ngapi सिनबीदुना अकोइबु पुसिनबिरगा हानागुमना खुंदा लेताबा दो पामजै लेंगासिगी मपी मपा ओबिरिबा चीफ मिनिस्टर ना ऑटोनोमस डिस्ट्रिक्ट काउंसिल दा अहेनबा शक्ति पीबा हाइबु वाफम दो मधु सुंया याजनिंगदे मधु तौबिगनु मधु सुकु पीबीगनु मधु शक्ति हेक पीबा हाइबसे तोंगानबा एडमिनिस्ट्रेशन अमा पीबगा जब माने हाइना लौजै अदुना मसी सुक पीबा सुया यारोय पीबा तारगदी तोंगान तोंगानबा खोइगी खोंजग मयाम लाकनी अदुना अकोइना हुजिक मोरेदगी लांजेनर लिबा मैतै मियाम अखोइना पामजरिबसे अखोइ मोरेदा थुना पुसिनबियु मोरेदा लेदाहनबियु नत्रबदी हुजिक हुजिक लैरिबा रिलीफ कैम्प असिदगी थोलक्तुना अखोइ सोरोक्ता फाउदा अखोइ अहिंग यारेलक्पा याय हाइबसे लेंगाक्ता थमजरि Autonomous District Council da ahen ba power pi ba yaroy Autonomous District Council da ahen ba power pi ba Meitei ki Maming Onthok ba Moreh da ki Meitei muthana ba hona ba